meeting ay tama to makai dagina pung hum makai tama phaw phama kan dai ko yamna khara hoji yam manipur yamna maru oi posak khara ikoi khana jai amadi cabinet na fast to yamadu gi problem do imyam da tamjage na to goni yamaru oi basindi press release su thado khare koi anti corruption cell gi aduga drug kamai to na laksina gi committee siamba khotpa adugi mayam adudi thado khara yamna maru oi ba prajana hoji yamna pamna amadi nungaitana leiba aikogi Imphal shahar amadi atai district headquarters in the traffic chilaiba mi satok chasindan nungaitriba hona mayam sigi khalaka nanga sigi cabinet na aikogi office timing se hapta amada work maroina employee singi yengaga employee sing na wariba employee singi honariba imung manung thirong ba basi mayam sigi yenga kanda ahanbada employee singi working day si week amada numit taruk ni wairambadu hoji Saturday ga Sunday ga shuti piraga week amada numit manga khatan manga ni khata wairagani aduga week amada numit manga ni oigado isa adu working period timing di khitang sangtorkani hana pung tara dagina manga ba wairambadu mapan dagina tara manga makhai ba wairakpai madugi schedule details sama koi thadoragani aduga masi evening more kanoga ekagi winter gi matam dana ayuk tangan khatpa adagi nungin delapani na aduga magi yam systematic report to mayam gi kuthang press gi kuthang mayam khanganjara deki khanganjara ni amana ogi lambi Imphal shahar se adagi matik chin khalapa Imphal shahar katna tana koi district headquarter mayam sidai da gari gi traffic jam oira posigi masi kitang is out tong na ba doi mathakte school gi schatra sing kari accident thokpa khotpa mayam si kitang is out tong na ba khoi na ngasi decision am glawi madudi ekhoi school award ga office award ga si chamana ba sina maro mara kan da ekhoi madugi khodong cha da basi hena thengna bane na khona logjer ba tung be da khona school gi matam sina ayu kitang nan khalaga pung nipan ta ri hoba aduga office gi matam sina pung 9 alai degi horokan pung amagumagi gap rehalaga suti thaba school ka bada nationary ba sigi pon mayam si is out tong na ba maduma gai koi decision lokje aduna hairi ba sigi posak khraje koina maroina chhatra sing chhatri sing isa sing isu sing moina ayuki matam na school sa thor ba nongdin gi matam na mogi hana school gi tuition ni khangde kari ni khani madigi kudong jawa phangba ma aduma su leirani adigi mathang dana employee singi employees si office saluraga hata nomitaruni hata nomitarani manung taruni chalaga Sunday kha phangba sida madugi angang nubi yengchanna bagi ama tongna bagi inconvenient to employees na phangi bodu madu etang relief tongna ba haidna khena 5 days a week on tho kanda Saturday ga Sunday ga suti wena ba wala philok jebani aduga working hour day enga sa haijagi bad maine khoi kano degi tang sangtorani hanagi normal dagi da mana aina nahangi agi kendra gi daina haiba da soina mayam lokthok jage ne koi corruption to busingi mayok ta koi compromise to roi haiba do aduna ngasi koi adugi anti corruption cell si minister gi office da operate hapta sing manung gi operate to rogani CM da hai siana hana leramba number 2 madu anti corruption cell gi corruption gi mayok ta complaint to mafam gi phone number wairani adu da natna mayamna video amadi evidence recording sin tharpa yana na ba mobile number ma so ko provide to gani hairi ba laigado ba anti corruption cell si additional SP mana title kanda meter ni pan gi team wagini cyber crime wi yawani masidai da phanga po information mayamna paper information gi matung ina koina vigilance police station ga title to kanda khudak da with evidence action no way na bagi thak lokachabani amana drug singi yam sauna poppy plantation drug yam sauna manipur la iba pon mayam si to kana koi masi gi ba special IG magi makhada koi re structure ma koi seme central gi teams cyber crime gi kari gi loina adagi masek gi satellite mapping kari gi loina yaw kana koi am seme hai bi to kana koi maruina masigi akoina reports lor matung da state government and delta bangam da situation area la pakanda akoi home ministry da
NDB kenoda Khutangda central gi forcing loina eradicate tongna totally high upon them eradicate tongna bi khoi maduma khoi tabula khule aduga mathang da khoi lady insurgency lady sing ning mathung da budagi pen da budagi klai pai ga lebi bi sinau sing siga wari sawi anana bi lambi yanana bi damak te khoi committee ma khoi landam se lebi bi prominent citizen sing dagi academician civil organization alog intellectual sing lebi ba amayam sidagi mi mani mangagi bi team ma khallaga modigi talk ki thaba honna bi damak madagi khoi ngasi cabinet na aya ba pire madagi committee du yamna thu madam na semagani amna samai da guna ngasi gi ahanba cabinet meetings lakada ba sei manga sigi da the assembly session koi board of account ki pham da ya da ba adagi governor address tok da ya da ba constitutional binding sing du fulfill hoina na ba koi tarik mani da gina namidhumni gi assembly session phangani madu dai da koi gi board of account pass tok ni adwa tok da ba ya da ba sing tangai fa da ba sing state sigi hoina tok da ba sing du tok ni adu ngasi muk